Akasvani Imphal Ngangom Kiran Pau Pajari Ahanbada Maruiba Pau Haksel Mantri Dr. Sapam Ranjan Hairi Manipura Dengi Naba Mui Marpumatui Laire Lakshin and Honabada Miang Mateng Tangai Fade Security Force na Thawal Jila Gilairong Tel Pitradagi Yamlaba Kusukulaising Fagatley Amashung Paper Leak Oi Haiduna Nit UZ Lissingani Kunmarigi examination cancel Tokibadu Supreme Court na Yakidre Haksel Mantri Dr. Sapam Ranjan Hairi Dengi Tengana Bohanabada Miaungi Punna Thaudang Yaminaba Tangai Fade Lamphel Fatal State Health Society National Health Mission ki Conference Holda Paumishinga Unaba Mada Mantri Nahai Dengi Lakshana Bohanaba Hibas Sarkar gi Matauni Adumoinamak Miaungi Mapung Pawa Mateng Yaudanadi Pandamasip Fangboy Tokloi Haksel Bibakna Atai Marilenaba Bibak Singa Kucham Naduna Dengi Lakshana Bakan Tabak Lokali Mantri Nahai Ising Tank Sing Amadi Septic Tank Sing Asi Kang marum kokphamni masigi matakta yumgi akoibada ising tungshinduna laiba patra sing yariba makai thamloidabani asiguma mafam singda kang marum kokshinduna dengue laichat chando e It is our responsibility to make sure that dengue does not spread. Every individual of us, of all of us, should be aware as to how dengue will not be spread. We in the department, in association with other departments, we've been taking up steps, we've been taking up whatever things that's needed to control dengue. Mantri Namakha Tana Hai, Haujik Pawada, Raja Sida Dengue and Avami Maripumato Tanare, Masigimanunda, Imphal West Kun Mapan, Imphal East Kun, Tawala Tarahum the Bisnupur the Mapan, Chandel the Ahum, Kakshing the Manga, Ukulamasum Kangpo Pida Mamamni. Stop Diarrhea campaign ki saruk ama oina iroi shambada laiba Urban Primary Health Center dangarang zinc tablet amasung ORS yanthokre thoromdu ki saruk ama oina tongan ba laina sing khangnong na check tawba amasung tika thabana singba su pangthokki hairi Kamjong Jila ki Deputy Commissioner Rangnamai Rangpeter na Jila asi Kasom Khulen headquarters ta laiba Sadbhavna Mandapta ngarang Nasa Mukta Bharat Abhiyan hodokre Thorumadu do wangangladuna Deputy Commissioner na hai Nasa Mukta Bharat Abhiyan ase hodokpagi maruoyo pandamdi miyam amasung maruoina inkhalakliba ha singda mayai kabani sana piriba saithengi matangda miyam bhab tahanbani mahang hai inkhalakliba ha singi marakta nisa sijanabagi sangwang khalakpana hogolakliba harol singi tungi punsi khudong thiningai oyo phium da lakli naha singi khwaidigi yeknaba si nisa amadi masiga mari lenaba problem singa sini kumsi sahi ki oina su nisa sijanabagi mari lenaba crime amadi nisa na maram moiraga laikhidaba migi masinga sang yamna wangli inkhalakliba naharol singda nisa na piriba saitheng asidagi kannana bhanabada imung manung sing khakta natana oza amadi miyamgi lusingbo oina lairiba miyo singya chobu thaudang lai World Hepatitis Day Gamari Lenana Hepatitis Lena Gimatangda Jila gi Thakta Madi Raja gi Thakta Pakileba Thabok Thorum Singh Hanne Yangsin Bagi Mipamama Lakliba Thase Kuntarukta Lamfelda Laiba Family Welfare gi Training Center gi Conference Hall Pangthok Lagani Hariba Mipamasida Jila Kudimakta Lariba Chief Medical Officer Singh District Nodal Officer Singh NB ICP amasung State Data Manager Singna Soidana Sark Yananaba State Mission Director State Health Society National Health Mission Manipur na thokpa cherolamada khangali OBC Urup Girls Hostel Relief Camp Talariba Lanjenar Komio Singda Kauna na saw polam singi namitari ni sathagada training program ama ngarangdagi hokre training asi Imphal is amasung Thawal Jila gi District Administration Singna punna sinbani tabiru pawasi Akasvani Imphal dagini Security Force na Thawal Jila gi Lairong Thal Pitra da thibomba gi thawak chathabada yamlo kuchu kulai sing fagatlei Police ki pauna hai fagalaba kulai sing adu gi manungda magazine yauba SMG carbine ma magazine yauba 9mm pistol ma magazine yauba .32 gi pistol ma 12 bore bolt action shotgun ma hand grenade turret tube launching ani detonator mari nomoi maruni phutare amasung wireless set ma yauri Amaramda Sursanpur Jila gi Koite village tagi su security force na pampi ani fagatle hairi The Yonex Sunrise 41st Inter-District Amasung Humpunipan Suba State Open Badminton Championship ngarangdagi Diam University campus talaiba MBA gi indoor stadium da hokre Championship asi under 9 amasung men's open haina category ani thokna pangtokpani haudokpagi thormadu da saruk yakiba power mantri Thongam Biswajit na hai Manipur Badminton Association na sinduna pangthokliba tournament asina hogulagriba sanaroi singda anaubi inot ama piba ngamlagani
साना खोनबना थक्सी खासी लहिनबत नतना मयाई काबनी सादगी लापथोकहनबदा चाउना मतेंग पांगली हाइना मंत्री न फोंदोखी थौरमद सरक याखिबा हक्सेल मंत्री डॉक्टर सापम रंजन हाई सही अमसुंग नुपा नपी खाइदना साना खोनबगी हैनबी लेबना मियोय अदुगी मसाम ओपन थंबदा चाउना मतेंग पांगली थौरमद सरक याखिबा सोशल वेलफेयर मंत्री हाइखाम दिंगोन हाई कला संस्कृति अमसुंग साना खोनबना अखोइगी राज्य से मालेमद सक ताकली बैडमिंटन मसाना से मणिपुर के यामना चानबा अमसुंग मिंगचट फंगनिंगाय ओइबा मसाना अमनि हाइनसु मंत्री न फोंदोखी भारत लानमिन सिनबा कारगिल विजय दिवस फुटबॉल टूर्नामेंट ngarangdagi मोइरांग मल्टीपर्पज हायर सेकेंडरी ग्राउंड हौख्रे अहुबुनुमित सानकिबा मैच दा एफसी कुंबिना UYT FC थमना पोपिबु पांजिन मरी छिनोद थोइकी अहम सुबा अम्फा कप की ngarang lamnong thongkhong da laiba artificial tap ground sanakiba league match mada United Progressive Adult Association na Imphal FA bu Panjin ahum sinod thoikre atopa match amada Eastern Sporting Union na All Moirang Football Association bu Panjin ahum amada thoiki Paper leak oi amasung aran mathong kya sathaki haiduna net UG lisingani kunmari gi examination cancel tawkibadu Supreme Court na yakidre Chief Justice DY Chandrachud Justice JD Pardiwala amasung Manos Misra yaw bench amana hukum asi thokibani Lebaki khwaidi wangba court asina hai wathok asigumani lenana paper leak oi ki haibigi matik chawa praman oiba masak amata phangmangamde court asina makhata na hai amu hana parikha thabana mahiroi lak kulhumdoi henbagi academic schedule da khudong cha da kaya thoangani ngasi phonga pauche sing maro pauching damak haujik naurem Victor leire Victor Thagachari Kiran Finance Minister Nirmala Sitharaman Union Budget Puthoki bagi pau na ngasi Imphal da fongba pauche ayambagi maruiba pau oina fongnari Ichel Express ta Finance Minister Nirmala Sitharaman Union Budget lising ani kunmari kunmanga puthokre haina banner headline tawduna Union Budget asina laibak asigi khungang sing lairaba sing lomi singi fivam phagat halagani haina Pradhan Mantri Narendra Modi na fongdoki ba wafam sub headline tawri Amaromda Union Budget asina Bihar ga Andhra Pradesh ka punna haithakre Ichau amadi langi awaba mayok nariba Manipur gi di machet ama fawba yaudre haina naharol gi thaudangi ahanba headline tawri Pawasimak tongan ba headline piraduna Morning Bell People's Chronicle Poknafam Sangay Express ki edition animakta ahanba headline tawri Manipur News ta ima laibak tagi hena nungsiba amata laitabana pumnamak sacrifice tawribani State ki chawkhat thaurangi damak center na ahen ba fund soidana pirakani haina Mukhyamantri na fongdoki ba wafam ahan ba headline tawri Imphal Free Press ta DM University gi thabak lobagi matangda chayet na ba lairiba adu inquiry committee semduna yengsinna ba governor na khangan ki ba wafam ahan ba lamai da fongli Sana laibak ta Imphal yaripok lambi thingbagi khongjang gi manung channa electricity amasung water supply miyam na thingjin kre haiba pau ani suba headline tawri September tha fawbada upambi lak humbudra thana ba pandam thamli haina Mukhyamantri na fongdoki ba wafam Sangay Express ki edition animaki anchor kalam da fongli Chahi asigi oina state asida dengue case punna marifumapan lay marifumathoi lairi miyamgi mating yaudana dengue laina dagi ngakthokpa ngamloi haina health minister na fongdoki ba wafam poknafam pauche gi ahan balamai da fongli huyan lan pauda laingak na achan mirai naire haiduna MLA Nurul Hassan Pendre MLA na mahaki Khetrigaw gi miyambu luchingduna DC office tamna rally chatkre haina pau haiba pau ahan ba headline tawri Ganfiu Melda Rajya asigi chawkhat thaurangi thabak paikhatnabagi damak sel thum marang kaina laigani haina Mukhyamantri N Biren na fongdoki ba wafam ahan ba headline tawri Tamenglong Times ta National Highway kunthra taret sembi dabaga mari lainana All Jelibam Road Transport Drivers na khongjang changsin khibagi pau ahan ba lamai da fongli Hills Hornbill Express ta Union Budget lising ani kunmari kunmanga da Manipur gi matang yaurok tabagi pau ahan ba headline tawri Kiran Thagachari Victor aroi badamaru yo pau amohanna Haksel Mantri Dr. Sapam Ranjan na hairi Manipur da dengi nanaba miyoi marifumathoi leire lakshina bohanabada miyamgi mating tangai fadi Security Force na Thawal Jilla gi Leirongthel Pitradagi yamlaba khusukhulai sing phagat lei amasung paper leak oi haiduna net UG lisingani kunmari gi examination cancel tawkibadu Supreme Court na yakhidre paulo jare